पाउचेदी युपम ओइबा मरवैबा पाउ खराब दे तौजरी इम्फाल सिटी मयुद्दा लैरिबा कंगलापत मपाल की रेलिंग पोस्ट फकपक्तुना उरानख्रे इम्फाल सिटी की मयुद्दा लैरिबा कंगलापत मपनदा सेल जामना चंगना डिजाइन तौदुना खारिबा रेलिंग पोस्ट सिंग फकपक्तुना उरानबा लेप्त्रे मतम खरागी ममंगदा रोलिंग पोस्ट सिंग असि सेरियल ताइना फक्तुना उरानख्रबा मतुंगदा लेगागना अमुखन्दा रिपेयरिंग तौदुना रेलिंग पोस्ट सिंग अदु मेंशन के मधुकी मतुंगदा हंदक असि नहुना नोट एओसी होटल क्लासिक लोम थंगपा सरुक्ता रेलिंग पोस्ट तत्तना उरानबकी थपक चथारकले ngasi nongmada hekta phakhtuna poki pedinate nongmagi khara khara adum phakhtuna uranba oigani habigi mami tai masi mari lenaba authority na athubada yangsin beba chungane lenga kasina war on drugs mission asigi makhada drug addict oibasing kithamak rehabilitation center masing yamna thamle drug chabasing amata lemdana center sing asida thamlagani aina lauthoki phasu laikre madu oirbadi not aoc kekrupat asida saktariba drug user sing asi amata lemdana lokot piraga center sing asida thambidriba asi laibak thibane kekrupat menu thong development committee asina not aoc gi akoibda saktariba drug yonba drug chaba lona jadaba phattaba thabak tawbasing gi mathakta akanba drive jadaduna sahi ani ahum asi laklibane adubu club asina matam chuppa senaduna laibak ngamdabagi phibamda lagle masigi khudong chaba loraga drug seller amasong drug user sing asina railing posting asi huralabra aibagi singnaba laire Maramaduna athubada drug yonba chabasing asi mari leinaba authority na takthokpinaba kekrupat menuthong development committee MDC ki maikadagi appeal tawrakle atopa pau amadana BJP gi MP amangasi ayuk laikhitre suicide oigadra aina chingnare Himachal Pradesh dagi vote karaktuna hojik BJP ki MP oiriba Ram Swarup Sharma ngasi ayuk Delhi ki mahaki laifamda sirmle Police ki pau matung ina suicide oigadra aina chingnari aduba makhatana thokduk asigi matangda thijilli aire sahi humpuganitoi churaba MP asing ngasi ayuk mahaki kada Thouri yalaga leirambadagi khudakta hospital da pukhatki aduba doctor na hospital yobada sire aina lauthorake MP asigi PN ayuki pung 3 minute ipumangaram tabada mahaki thong thinbada angdoraktabadagi police ki team am laktora thong adu phakarga yenglubada Thouri yanduna leiramba thengna rakhibane mahaki manakta suicide note amata leiramde aina pau asina makatare misi asigi matangda ahanbagi inquiry chathaba aukhrabasu chapchaba maramde postmortem gi report laklam matamda khanglagani aire panbayabadi parliamentarian asi aukiba tha khara asi masangamda dun lakhbene marakasida mahak laikidabagi pau phangbaga prime minister Narendra Modi yauna party asigi lusingba kayana awaba phangdorakpada natana party asigi ngasi ayukta tawgani thoranglaba parliamentary party meeting su cancel tawkhre Nagalamromda sandang chenba marin khun-gi mi asiba phumjalakliba ase numit humni gi manungda lauthoku antro khulakpa sahi kaya mamangdagi antro khun-gi khunjasingna irat thauni tawduna lagliba safu upi umang laina konba mafam asida sandang chenba marin khun-gi mi asiba phumjalakliba ase numit humni gi manungda lauthoktrabadi antro khunjasingna ihu Houragani aina antro sana pokpa chakpagi khulakpa CS Gandhar pangdokre Manipur Press Club ta pangthokpa paugi mifam amada khulakpan makatana hai Puaridagi andro khunga sakuna tunda laklaba hariba laifam den asida aukiba Mars taraga huptoida sandang chenba marin khungi khunja amasibagi aroiba mathau magam pangthoke Umang Laigi mafam asida phumjinba aibasi lining asi jatpasingdadi yamna tahoidaba thabakne mafam asi andro khunja sing yamna chengna thamliba Umang Laigi laifam len amane laifam len asigi akoibada aukiba sahi khara ki mamangda sandang chenba Marin khungi khunja sing pam tawsilakpadagi madugi wild tawdura asigumba thabak amuk hana tawraroi haibagi janaba leikhrbane sandang chenba marin khunna makhoi gi lamni aina claim tawribasi government na thokpa gazette notification ki matungina makhoi gi lam amata yaude numit humni gi manung laifam lenda phumjin khiba asiba haksang lokthokadabane piribam matam asigi manung lokthoktrabadi masida thorakpa apapatta khudingmak manipur lekha lokthokadabane aike makha tarakpa atoppa pau amadana Bengaluru dagi Jaipur da parakpa Indigo flight amaki manungda nupi amana angang unakhre ngasi ayuk Bengaluru dagi Jaipur da parakpa Indigo flight number 6E469 da plane asida torpa nupi passenger ama panthungpham yaudringa da plane asigi manungda angang nupi macha ama soidangamdana unakhre angang ase flight ki crew nupi macha amana soidangamdana unakhre angang ase flight ki crew members sing ki matengda plane asida tolakhibi doctor amana delivery tawkhibani aire Angang asibu unabada yaukhiba Dr. Chobana Nazirna aikibada angang amasung mamagi phibam kadisu kudong thiningai oidre aike
Dr. Asibu Indigo staff sing Jaipur airport haro tem na okpaga loinana thank you amasu sinake haiba fly asi Bengaluru dagi ay pung mga minute ifunga da thadok laba matung chawrak na pung nipan tabada Jaipur da thungke jamnan wairabadi Dr. Asi flight asi da tonglukpa passenger oibada natana gynecologist amasu oirong kibane haire Naga ki Firal constitution sakhngduna waroisin purkkadabani India Lengak amasung National Socialist Council of Nagaling bimarakta chathariba pistol ki matangda Ul Naga Student Association Manipur ANSAM ki phirep laukthokpagalunan Civil Society Organization amasung mari leina basing tangdu leitaba anjinana bamateng pangnana bo wafam su phangdoragle Naga Firal Constitution amasung apun bagi saktam sakhngduna sahi undramanga suraba Naga political issue asi loisin gadabani haina ANSAM na Presidential Council meeting da phangdokre ANSAM na thadorok pa sirol amaki matung ina Indo Naga political issue ki matang da ANSAM ki Presidential Council meeting da kumna khanake India lenga ki puksel seng da pathong sing asibo action lawe sahi kulum doi rum chukna wari chanar pa waroisin athuwa da purkkadabani nakalani ki marakta matam sana sisbear tawna duna wari sanar khiba matam sanglakle India lenga amasung ANSAM ki marakta santi wari chathariba adu maram chaba maung da waroisin purkkadabani Mioi kana sisper tawna dun wari chanara ki adu taramna okibane Manipur ki minister da Manipur da sisper chanaba leite aina phongdoki ba adu yabangam loidaba amane chaliba sahi asigi February 22 da State Legislative Assembly da si minister da phongdoki ba wapam adu tabada nungai taba phawe Central government ga sign tawna dun waroisin purakna bukhonari ba asida ikai khumda da bade aina lawe Assembly khakta da phongdoki ba wapam aduna nakalani ki oiba waroisin purakna bukhonari ba asida khurau thangan ba amane Adugumba wafam phongdokiba adu laibak thibane opposition bench da leiriba Naga MLA sin pukhalkiba star question adugi maramda munna khanglebane waroisin purakna bukhona bagi luraba tanpam asida chaba thodang lawgadabane haire CLP leader Ibobi Gaikhangam Imphal da halakre Govindas MLA sing Delhi da lehore matam sangna Delhi da leiruba Manipur gi Congress Legislature Party CLP gi leader Okram Ibobi amade Congress Working Committee CWC ki member Gaikhangam Imphal da halakre Manipur Pradesh Congress Committee MPCC ki President Govindas Kunthaujam Lusingba Congress ki MLA singdi makata na Delhi da lairi aina pau che asina phangba pau na aire Manipur da lengak leba BJP na Lusingba government asi lising ani taraga tare ki March taramanga da semke bane government semla pamatung de ikui dana MLA taragani thoi parliamentary secretary auke bane parliamentary secretary aukiba asi constitution da jade khanglakpadage lising ani taragani panta parliamentary secretary ki phamsing adu lauthoke bane Manipur Pradesh Congress Committee na BJP na Lusingba government asina MLA taragani thoi parliamentary secretary augibasi aina jadaba amane MLA tarani thoi adu chahi amadi office of profit fangi aduna MLA dagi disqualified tawfam thoki aibo wafam asila khibane lamchi gi matang da High Court of Manipur da su case ama thangat khibane makhatana Manipur gi governor amadi state election commission da su MLA taragani thoi adu disqualified tawfam thoge disqualified tabiu haina serul taduna khangan gibane Congress na thangat ki bo fam adu thabak to onthorokte aibagi pen dabadagi Supreme Court su case ama thangat gibane Supreme Court na sahi asigi February taragani thoi da notice ama thokiba batung EC aina lamsigi mathang da Manipur gi governor da opinion pirakre aibagi wafam su laikhrabane lamsigi matang da Manipur gi Congress MLA sing Delhi da chatuna All India Congress Committee AICC gi Delhi da leiba office da national media sing unaba gi thoram ama tha asigi ani da pangthoki bane national media sing unaba adu da AICC gi spokesperson Dr. Abhishek Maru sebi saruya ki bane makhatana Manipur da gi satkiba Congress gi MLA sing lamsigi matang da makhatana Delhi da leiduna parliamentary secretary oramba MLA taragani thoi disqualified tawna bagi matang da thorang kya jathok tuna laki bane Madugi manung chanda India ki President Weriba Ramnath Kovind unana bagi damak appointment ngai tuna laki bane India ki President unana bagi matam pi natragara pi de aiba dabadi kasi phoba phongdorok pa leitre makhatana Supreme Court da case thangat kani aiba su laiki bane chapchapa pau di phongdorok pa leitre talak asida CLP leader Okram Ibobi amade CWC member Gaikhangam de Imphal da halakre aina su pau sina makhatare atopa makhatarak pa pau amadana Mihatpa faduna madik chaba Cheirak pibiyu Kokta Ward number 7 dagi nupi mabo mahaki hikpa puriba kokta tera khongsan bidagi MD Anish Khan sahi kuntraga manga apokpa Jalaluddin na tha asigi taramarida mioi bagi minung si maset amata yaudana tamthina atok pirambagi thawang adu Manipur Muslim Welfare Organization MMWO Women's Wing na akan bamong na condemn tawe
Mihat asida chenari bemioising atubada faduna ain gi oiba matik charaba Cheirak pibiyu ain MMWO Women wing gi ko convener singamai Oroji Sujani na pamising ka unabada phangdokre Imphal gi hatta da leiba lupasi office da pangthoki ba pawgi mifamda mahakna makhatana ai lamdam asida nobata kangduna nupi angang simba karisu leitaba sanapot ki mongda chatharakliba tamthiraba thodok kaya asi karamna karidagi oilapanu aibasi thidokpa mathau tai asigumba tamthiraba crime sing da chenari ba miusing bo aigi mi gi yengnadana maral gi matung ina phangpam thokpa Cheirak pigedabani piragadi crime asi kharadi andarakani aibagi thajaba lei Marmasina Aiba Mihat asida chenari bambiusing bamari leidaba department athubada faduna matik chaba dandi pibiyu loinana mesi asigi matangda semkiba JSN sangchilapa democratic khongjang dasu lupasina mapung phana saugatkani aida sumagna arobeda phangdokhe maragasida haukiba tang 15 tha 2012 Laitel daki mes malika bu mahaki mapuroibana Mihatthina atokpiramlaba matungda ngasi tropungda MD Anish sina Fangle aire makhataba details naiminase Arubida content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bukuna mapothaga jari channel asin adumda kanarabadi subscribe to bidri basina subscribe to biramaloinana like and share to biso gawi kana pulamapo amakana thagajari